Ku. Koi nupi ko ale ba ko na ba? Ai gi tangkai me yare da. Ini ko na. Ai gi cha nupi gi ni lai ba ko na ba ga phangan biu. Kulang khang la re bi mai be ma. Ku. Hai, Tumpo. Nang bu kai dorgin he. Ha. Bit kai ti lai du bu kai dorge. Tamna khangdreda piga thirubadagi ba sen thunga maro no wasalai ba wakhan ngam thokti ke dudu no khangde tamna thajis maina ashi tawjra khangde Oh yai ne nang bu pa ma di ne nayang ba ki fi se tangkai pham se nang side da phamu se asimre tamna asing mani chide phamu ke dorge khingde de phamu ke de ya Hey, Mama. Ngasi aina tabak chathubada aigi maruk ibu chobado thengnare. Mana tambada nachanupido makhoi gi lekaida dalai mane. Magi masasu waisangre haigum tawe. Aduna mana mamit mamai pangli mamangsida mabo mutang lokhat bidragati lekai sigi miyam sinai khoibu kari haina khrani. Aikhoi gi di cha haibedu mama thandani do leiriba yum kai lan thum punamaksi aduna nangna makhoi gi phone number du khangatine amutang phone tawraga afaba nimina mada makhoi se lokhat pinaba amutang tawsi adum tawrabadi masu changthok chaksin yare dana Oh moi pabu Tadoy tari bonang bo mtalaune Kay hage Nangne thaba wabam da suru nuko arumba gamta thangbe ade nangna iruja mai tajin ju ising mai sing aina maning da loi so thamamne naiko noi babunga ima gana phone tore adu kai haino adu bro da tumpo yam nungai ba pawom le adu kai no bado khoi ma ga pabung gana ne ai khuni je soi lokhalane ha asing bai raija as ayeng lokhat pa numitu da nga tawba toiba thongbodo tin bu chumye adu yadi ai se saningi ni khangabo ado angan wa paw tamamne na hore lakpada kai le raino da tumpo sada bu su kuire horendi chicken do kesi makham da lebirakira yen leithu dore gaino hayeng khara leiradi chabasu yaroiba hoine lerke ba no cry de legene baba changbiro nang bu thabak chatorabr ne chathoge toromini baba ngarang do nakoi ima khoi gi ne moi pabung do masangam de dana hangne ne sakibani ado ngarang do adum ahing lekhre aduna aisu ngasi se anaba hangboina amukta chaluge karimba anaba duna phibam chadrabdi aisu leklakpa yai karigumba aina leklabadi ne nangna yuming khon se khara section ne yenglam hoi baba pa chaluki ge ko ai se sogi